yam nungaiba country amagi manungda yam nungaiba state ama haitare ko state singi manungda manipur su dum nungaiba ni lam martu dum yawra leiba dum state ama ne koi lobda thukpa la rin khali koi leiba situation manipur lenga ki leiba situation si manipur government ge situation si koi na kupna yeng matam da koi thoina bu koi madai da yam kupna nei na ba nei na ning dra haitare sing chena ko hoi hajik si magi leibak state sing si samsagi government leijaraga haitare ko samsagi lengak leijaraga sagi praja singi yoba apamba piendaba nuai nangba chokotpagi adagi se development gi any project singi tabuk thorum khuding makta praja singa tana tinadaraga haitare ko hoi tagodoba tawna ba haibaduna bu lengak hainari ni ko government hainari ni mla hainari ni minister hainari ni cm hainari ni adukoi manipur gi di dum popular government ama sembi na ba mayamna dum approach tawi ko dum pr thamjalaga dum leiri then absolute majority phangda banate phanga leiri absolute majority leina absolute majority dagi hendoktana mapang chaminari ba political party mayamna ju mateng pangchilaga haitare ko ekhoi punna haidi dum bangalo pir leiba dum ba gandai political party ma leiraga su dum center na sarning sanaraga dum leibagi lama dum uri ko ado issue di adum ekhoi adum sidi adum thokani ko thokani issue di thokani thoiba issue jing du lotion ba natraga na ngasagi tasan khomjan ba natraga na ngasai kra haini leba ki phanana ba ko maiwon na machum na khoi puno hona ba du leader haina mayam hainai ni da praman aduna tagai phasagi area sidi khoi na haju yengba yari si mamangi february gi tek taram doi ko february date 9 dana khoi gi hanagi former shema biram ba tabo biren na resign tawkhre ko mamangi february gi date mamang chahi haitare ko mamang chahi gi khoi february gi date mamangi february gi date kanon dai khoi date 9 da hanagi government amagi lebiram ba duma former chief minister biram ba tamo biren na resign tawkhre ko resign tawkra matung dai khoi date 13 dagi amuk date 9 da resign tawra matung da date 13 dagi khoi animation suspension tham matung da pr tham matung da manipur je still haji ba da khoi adum makha sangdari haitare ko handaki lakadori ba 2026 ki february ki tek tarahum doida pr gi magi chahi amagi tenure haitare ko tha taruk sangdokpagi magi tenure ji khoi bakung phaduin hoi sigi manungda khoi praja singi adum nakan dagi popular government ama lehening bagi adum intention mayamna law khongba tongna ba mayamna adum semaning ba tawhaning ba adagi den horibar issues mayama ko adum nakan haina bkhoi dum tai adubu center gi leiri ba center gi leibal lusing basing na kari khali gi habadu mati yam questionable ni ko praja sing na manipur praja sing na khan bana ama center gi lusing basing na pam bana ama ko sai area si da khoi gi rajniti gi manung gi leiba machat tai khoi amna chingna ba haitare ko chingna ba dugumba pot khara lei habasi mati yam confirm ni masi center gi lusing basing na pam yo posak si kari no moina khali bokhalam si kari no center na khoi gi leiba manipur state si manipur praja miyam si kari ni yeng gi habasi khoina center gi lusing basing dei khoina waroba pn da ban ngai ta mayam thamaga su khoina sai area si da kan bi yar da potam khalai ko karamba state si oina khoi sorry mioi lakh kuntra tor khare henba ko mioi lakh kuntra tor khare henba 36 point something khar lai ba approximately praja singi right praja singi mandate lodana praja sing thajaba pidana vote ka han graba mla sing se mogi thodang si kari no moina praja singi kari hena yengi habasi mati khoi praja singi dum praja sing hangnaga lebadum question mani ko aduna hajik lai bai khoi state ki miyam praja miyam sigi mihut oidana daita lodana vote ka bi ki mla sing jina center ki lusing basing na tawning ba tawma tamda moina sumi yara sali sing maram kari haba question ne bala idi ko aduna hajik si mamang dai khoi BJP manungi haitare ruling manungi adugumba masagi okhalon magi disunity oi bana tagna unity oi bana tagna moi da mapangan masagi amatoi bagi kholau mayam lau khoi ure ko sarkar sen na bani na khoi mioi 36 leire 34 leire 40 leire 20 leire 30 leire whatever team A B C D khaidokna different opinion mayam thamna dana masagi manipur gi leiri ba situation sida khoi haida biya da ba ko haida biya da ba ngang da biya da ba ngang haudragadi hayaudragadi praja sing nei khoi ji kenomen khalak yai khalak kan dang sagi tawde da ba haidare ko khoi mai nga na khona bagi tawde da ba khongtha amagi marumda tawba man pot khra ko dum uhre ko haju se ikui dana muk mangarang nan
ikuidana mo hajik leiriba BJP gi luchingba Ben Santos amadi Samit Patra Imphal ngarang thungare mi humni khungchet ko yengsi let's see naina jeba ko achigi mamangda mangoina na tha ama muki mamangda ikoi hanagi former chief minister na luchingba natragana hanagi former chief minister yauna ikoi BJP gi top leader mayama ko MLS mayama ikoi Delhi da ikoi popular government ma sembi na bidam koi takna roni wainer roni gai na masong phandana ngangiba MLA mayama airport ta koi yadradi gai na ta wadum koi MLA dum uidana ko khoina habna sede ko se ko ikoi press amade introduce me dagi chinau sina interview lo matamda airport ta masong phallaga nongsagi type ta ngangiba MLA dum koi ujai haitare ko tawnaro dum ne hati gai na ko ado halakpada dum share charga sakhiba firon do dum firon ano bo silak purana tragana phimang barana tragana khaw mang hok par taw kang bon halak yauki ko adagi amuk silent election gare ato to leader ya unna khre oi unaba magi formality maram khre lener gani unaba unaba lener khre mayama adu bihar gi election da base taw khre ko bihar gi election lor matung da koi keno khana bu khonna bu gain haju almost bihar gi election je loire ko loire haju si date ngasi date 13 ni ko adum date 16 magi manung da haido ko do boroi loidoi ni tra koi haido do sem sana ga leina khre haju se ana haju se manipur gi issue si ato pa koi state minister mayam laktana koi adum chakho thorang gi labi yeng ba khot ba ha adai development adum tauri mayama ko laktana khotna mayama su tauri adu issue that state sigi leiriba praja singna pamiba praja singi oiba issues oiriba wakhalon tawnari tini omsing sida mamai onsen bra habadu madi ta isan tajida different pura top par chakre ba ko koi manipur je jiksi tasengna state amo lejeraga su state ki magi functionaries natagana state ama lejeraga su state period power MLA sing lege do power lenga am lejeraga lege do power mayam ji totally loina matla kan center na ngasi tong tawraga hai tare ko ngasi akhoi leader sing jina ngasi moi lakpoda khurmaga ji na khoirmaga ngasi sadari ne bri laji ko aduna ngasi BJP gi luchingba kogi Ben Santos amadi Samit Patra lakposi mamang ga manade ko mamang gi di koi Samit Patra lakposi yam langi ko yam langi dum tota minister MLA sing hanagi MLA hajil MLA sing marakta ngasagi adum koi na uzam matamda ngasagi adum masong phallaga ngasagi ai se aphabani na tragana ai se yanajabani ai se naknabani gaina khangjinu hai mata ngasagi tawbai mami do hanagi masong phannabai mami du ude ko ado ngarang koina sum yengjaw matamda MLA kharana interview pi bu khudum iko MLA khara interview pi si koi laiba Ben Santos amadi Samit Patra lai si party organization expand tongna ba party organization mapang khana na ba adu khana bani ga na pi bu sum yawi ko adi karagam kharna mu koi honorable hani former CM na koi lenga ama thuna lagna ba gi pandam di thami matam di hair kanu ha ba gi dum thami haidare ko adi amuk MLA kharna ha matamda magi kendra gi leiri ba MLA sing do magi kendra da chatlaga ko magi workers ko pullaga 2027 gi election da amuk hanna BJP na sarkar paiba yana na bagi damak mapang kan na bagi damak akan ba thabak tawna bagi direction pi gan habsu dum yawi ko aduna aikoi na sai yengba yari si BJP gi luchingba Ben Santos amadi Samit Patra lai si oi sarkar semba habdu di adum semani ko kenoi semo da habdu di mo khutalai poni ko adu bo aikoi na thuna semna bagi damakta amna challenging mut haidare ko long na ba khong na ba muk na ba natra na sagi towi da yar habagi pressure di udre natra udre bani na as par hagi PR gi leiri ba magi protocol magi leibam thukpa chadari bani tini o magi ase khudamana February tek tarawm doi da bok sang dokri basi aikoi tarawm doi bauki manung da di tasengna sakar ma sem da badi yar roi sem gi haraga na natra sem ro haraga na February tek tarawm doi da gi di amuk totally like MLA sing je hajile MLA sing gi right si pura dissolve sing rani tra dissolve matung da muk new fresh election ma la na bagi ba pandama ma thamba na ta na koi February gi taik tarawm do gi mamang da hoi